Taruk Suba Sangai Trophy Veteran Football Championship 2025 की ओइना प्री टूर्नामेंट वार्मिंग अप मैच की ngasi AMBA FC ga UVSA ga SANAKHIBA मैच ता गोल अनि CHANNADUNA draw CHATKHRE All Manipur Brotherhood and Friendship Association Football Club AMBA FC amadi United Veteran Sport Association na sinduna Imphal West ki langjing da leiba artificial football tap ta SANAKHIBA match aduda first half ta UVSA gi Y Santos na minute 36 surakpada goal chankhi aduga AMBA FC gi oina namirakpam Jayantan Singh na minute 22 da goal chankhi loinana second half ta AMBA FC gi Majibur Rahman Sanayai na minute kun marida aduga UVSA gi Y Provin na last minute 45 minute ta goal amamam ga sanduna full time da goal ani sanaduna match adu draw CHATKHRE hairi churiba koi gi football match se koi six sangai veteran football tournament gi koi gi pre tournament koi warming up match sai tare ko samaine koi manipur gi veteran team da maming lai ba UVSA sajinga koi gi AMBA FC I have the All Manipur Brotherhood and Friendship Association Football Club aina koi gi nauna linkachaba koi kenoni hana gi koi gi AMBA FC gi koi All Manipur bar gi dunate ana smaine koina koi gi AMBA FC amadi UVSA na ngasi smaine match am pangthu se koi ngasi di Manipur jitang du leita daba lamdam mo oire du sana khona basi ju yokhat padi mathau tai sports hub in entire India or in the world ma sa khangna bani na koi AMBA FC gi oina di koi ta seng na haraga di koi ta seng tongan ba community sing represent tarokanda lakpi ba player mayam yawi masagi on kosa lakpani koi kangla tumbi dagi ma koi Nepali player moi manga yawi aduga koi ta seng na koi aimol ga konga koi palen gi site gi ma koi ohum yawi rei adagi koi gi kabui dagi player ma koi langthawan khopum dagi ma yawi aduga maitai gi koi player nipan ama maitai kam de maitai pangali chinau gi player koi oja wahid hoi mayam ama yauri ade oja wahid oina tawpira kan ngasi ade oja sana ma hoi tawraga sana tawkan de koi nipan ama tongan jaga sing dagi aduga koi handaki irang china affected oba jaga sing dagi chu mayam ama yauri na sumba kaino koi warming up kaino sina koina phongtok chaninge poti kaino hai kan da koi veteran gi players sing si koi sum phamjal laga aduga koi tournament matam dang thola ga sana baduna koi gi sana bagi masat aduga phajaba sing chu handalak padu koina practice to minara kan da koi game haibisi amana ka gani amana pogani madugi wafum natana koi practice hengala kan da hena phajaba veteran da koi veteran oidringai da sanaramba sing skill aduga makoina toromba mayam sing do amuk nauna makoi wakhalon da phawhol la kan da koi phajaba player sing puthokpa haibuduni aduga koi ngasidi team mayam ama semi team sema kanda koi team ama sema kanda team dugi sembiriba president secretary aduga to mari leneba singduna team ama sengra matungda koi gi match mai puthokpa natra tournament puthokpa matam dadi team gi manager amadi course ki thodang sing siam sawi aduna ai manung khangna chana bada match pibana taba koi magi sanariba skill mana tawriba performance gi matungina play pira kanda yamna fajaba adu free and fair oiba aduga yamna transparent oiba makhal gi game ama koi football na mas buthoke aduga football is a democratic game ani koina thajaba thamjar kan suma message sinjabane ai smai tan thamsaki